frozen shoulder naba. Lengzumda yam ka hena stiff oiba maramna kanaguma kharadadi khutsi haigat haitha leithol asin tawba yade. Ngasigi practice si moigidamaktani ahanbada lengzum ani si ngammikai mathaklomda haigat pirao. Position asida second khara lebiyu. Chap manana makharomdazu ngammikai stretch tawraga second khara ngaktang lebiyu. Mathakta laani chap manana makharomdasu ngammikai stretch tawbiyu. Sumaina practice asi round manga dagina tara fawba tawba yai. Ani subada lengzum si maning mamang move tawgani kutsina khwangda thambiro. Lengzum ani si manglomda ngammigai stretch tawbiro. Chap manana maninglomdu stretch tawgani. Manglomda stretch tawre. Maninglomdasu chap manana tawbiyu. Manglomda stretch tawraga second khara leibiro. Chap manana maninglomda stretch tawraga second khara leigani. Side ki view da mu yengbiyu. Manglomda stretch tawraga ngaktang leibiyu. Aduga maninglomda mu yarimakai stretch tawbiyu. Practice asida thabak amadi nangangi mathak thangba saruksi stretch fazana phangani. Practice asi chang naina tawragadi thabak amadi nangan anisi pathanbada mateng pangani. Khutsi nungaitragadi makhada thamaga sumaina tawrasu yai. Khutki position jidi isa isagi nungaijaba position juda thamaga tawbiyu. Makha chatharakpu oina mathangi practice asidi shoulder rotation. Lengzum anisi clockwise ta round manga natraga tara sumaina rotate tawbiro. Khutki position ji makhada thamba nungaitragana phaigangi mathak natragana khugi mathakta thamaga tawrasu yai. Chap manana ona tainaba side tazu round manga natraga tara leithokpirau sina shoulder rotation. Mathangi practice tana khutsi khuningdagi kolaga pambomsi lengzum mapa phawa thangatpirau aduga amuk thadaba. Tapna thangala ani aduga amuk thadaba. Thangatlaba matungda second khara lebiyu aduga tapna amuk makhada lakpiyu. Sumaina round manga dagina tara fawba tawbiyu. Makha chatharakpo oina mathangi practice asidi hands up and down. Khut ani si lengzumgi mapa phawba thangala ani aduga tapna amuk thadaba. Sumaina loosening practice oina round manga dagina tara fawba tawbiyu. Nongma nini natragana numit kharani lairaga natragana hafta ama lairaga khutki degree si kitang hengatpiyu. Sumaina sigi degree jida matam khara tawbiro. Habdi lengzumgi mapaji kitang komthora kanda degree je kitang amu hengatpiba. Sidagi amu kitang hengatnaba hotnabiyu si phawba. Sumaina isana degree je kitang hengat halaga jaga ji komthonba dum yai. Sigi practice sida aroiba position ji khubak si sumaina samjillaga amuk tapna thadaba. Sina final position oigani. Directly sigi position jida ngamba mi singdi sida dum round ji manga natraga tara losing practice oina tawbiyu. Losing practice tawba lorba matungda round amadi ngaihaktang maintain tawbiyu. Habdi khubak ani si join tawraga tapna khut ani ji mathakta chingkhatlaga normal breathing da second manga dagina tara fawba lebiyu. Sida phajaba stretching ama pigani. Lairaba matungda khut si tapna makharomda lakpiyu. Thank you.